इमेज पाउदा मेंग ताबिरुपना मपु खुरुमजरी ngasi maruba pauda tare suba page ana halo haibagi khongjang numit marifu marini sukre sel thadoraktabana beneficiary singna awaba kaya mayoknare second KSS Secondary under 13 boys league king asi sanakhibada opsa mai pakre haujik mapuiba pawmuk lawbirasi JC M2 amadi MGO na state asigi karmasari singda tare suba pe pinaba demand tawriba khongjang asibo Sagatuna Directorate of Textile Commerce and Industries Gilam Helpata Labor Office Complex the Kongjang Sanction Kray. Kongjang Adida Saru Yakiba Directorate Asiki Karmasari Y Chandrasena Pomising the Pongdo Kibada Chief Minister na JC Asina Sangsiliba Kongjang Asida go to Bilesta Kaibalate Hariba Adu Asumbani Miyangi Yai Panaba Tabak Oibana Mating Pangbani Haujik Pauda Tare Suba Pes at the Lohaina Sangsil Liba Kongjang Asi Ngasi Pauda to meet Humpumari Sukre. Kongjang asibo langak asina tabidana laithokpa haibasi laibak thibani tare suba pesana lo haiba demand asi maram sai sarkar gi employee singna makhata na makhal makha kya gi kongjang changsilaklabadi sarkar gi chaukhat thorangda akaiba lakpa yai maram aduna thupa matam da state asida tare suba pesana lo haikhe state sigi employee singda tare suba pe commission chana hangidamni haidna changkali kongjang ji akoi maram sai haina akoi lokja bagul wenana masi akoi department ani haibadi Directorate Heirloom and Textile amasung Directorate of Trade and Commerce ani gi employee singna akoi gi JC na changal iba kongjang sida support to boina akoi gi ngasi wakat mikim ji akoi phamjabani sukui raba phau sida state government na kai mamatang khambi da basi masi employee sing gi laibak thibani Kaksing District Police ki SP Victoria Yangkhongim Yang Makhada Nupi amasung Nupa Police ki apunba akhanaba yugi mayokta task force ama semkhre akhanaba yugi task force asi Sub Inspector L Amit Kumar na lusingani task force asi Kaksing District asigi manungda yu sungba amasung yonba thingnaba khongjang sing lepalaitana sangsingani ngasi sumnang laikai Kaksing Khunjai laikai amasung Kairak Mamang laikai dagi tongan ba yu yonpham taruk tagi yu liter sanitara drive sathabada phagat pangamle hairi phagalaba using ado hayeng exercise sinaraba tungda manghalagani hairi yugi mayokta task force na makhatana chang naina changsilakpa khongjang singda miyamna sobo mateng pangbiduna mission asibo mai pakhan biu haina su miyamgi pungning singsilakle Bishnupur District ki Oinam Municipal Council ki makhada Pradhan Mantri Awas Yojana PMAY gi Housing for All Urban gi makhada beneficiary singna yum saba hauraga makhata na sel thadoraktabana nongju tha lakpasida awaba kaya mayoknari haina PMAY Housing for All Urban Construction of Houses under Beneficiary Land Construction in Area of Oinam Municipal Council na sinduna Manipur Press Club ta pangmi singa pangthokiba paugi mifam amada waikhong kunjo singna phongdokre paugi mifam aduda makhatana haikibada PMAY Housing for All hariba scheme asi yamna phajaba scheme amani masagi yum laijadaba lukhrabi oihoraba imung singi yum lupa lakh ama makhai changna scheme asigi makhada sagadabani Oinam Municipal Council gi area da hariba scheme asigi makhada tasengna yum laijadaba beneficiaries Sanipan Kuntha da khudong jaba piki beneficiary sing asigi manungda imung phumangane yungi foundation level phawa saba roiduna ahan installment oina lupa lesing humpu phanghankhre beneficiary khrana nongju thana lakbaga loinana lainaba yum laitabadagi mingondagi sel puduna loisinba phawa yaure adubu makha tana ani suba installment ki senpham thadoraktabana yum saba horaga loisinba ngamdabadagi lairaba imungi moising awaba kaya mayoknari Thaudo asiga mari lainana miyamgi numita Chief Minister da wakatuna mahotki director na secretary amasung under secretary da CAP duna khangan khre adubu hauji phawba anisuba installment ki senpham pidana lairi beneficiary singna thengnariba awaba kaya asidagi mahot department ki director na toina satuna beneficiary singi makha tarba senpham adu pinaba
वाकलुबदा अनीसुबा इंस्टॉलमेंट के सेनफम लाकले हैरबसु हौजिक फावगी ओइनबदी बेनिफिशियरी सिंगी मसा मसागी अकाउंट दा सेल चंगलक बलैत्रि मरम मदुना स्कीम मसिगी मखादा मियामना युम साबा हौरगा लाइफम लैतबगी अवाबा आसि कोकनबा सरकारना थुबा मतमदा सेल थादोक पिरकनबा वाफम फोंदोके कोई पीबम तोप सेकेंड इंस्टॉलमेंट असी मतम चाना पीबीरबगदी अकोई लेतलार मयाम असी जिंगोंजु नुक्सा मरक्सिदा युम कैजी लोइसंदना नुंगाई याइफना लेबंग अमनबगी खुदोंग चाबा अमदुदि अथॉरिटी सिंगना पैसाजिबु सेंक्शन तौबंग अम्बा अथॉरिटी खुदिंगमंगना मतम चाना पीबीरगदी कोई तानबा नाइदना अकोइदा कोइना पैसान जतिंगदना चेनबगी अवाबदु लेतना याम नुंगाइना लेतलार बजिगी मतेंग पांबिरगदी हजूजी मणिपुर पांबिरिबा सरकार जिबो अकोइना तौबिमन कंगु चगना इंडिया दा ई वाटपदगी मियोई कया अमा नुंगतिगी सिरी वाफम असिंग असि मणिपुर प्रेस क्लब ता पांगथोकपा पाउमीसिंग उनबा अमदा दिल्ली दगी खोंगना लाखिबा किरण शर्मा चाइ कुंट्रो हमदोइना फोंदोखिबनी किरण ना हाय मियामदा ममल जामलबा ई दान तौनरकलिबा अवेयरनेस पीबा माके खोंगसत असि ngasi फावबदा किलोमीटर 35 रोम इंडिया की अपुनबा स्टेट कुनगा हमदोइदा चंगलकले खोंगसत असि मखा ताना सटखिगनी मियोइबना ई फंगदबा अमदि वाटपदगी नोंगमदा मियोइ 32 रोंगी पुंसी मांगहलिबा असिदगी खरा मखै कनबा ngamnanaba khongjang asi satpani haikhe. Even if we save few hundred or few lives out of those 12,000, we would be able to see a big impact later on. And my mission is to save at least end this whole blood donation needs by 2025 in India at least, so that nobody should die because of lack of blood. Whatever way you wanted to donate blood, just go and donate blood. That's my whole appeal to everyone. Manipur सरकार न सक्ताक से याउदबा नन लोकल सिंग मरोइना आइन यादबा इमिग्रेंट सिंग संगलपा थिंगनबा पुलिस ता अकनबा पौताक पीखिबगा मरी लैनना पुलिस न मपाल लंगदगी सक्ताक से याउदबा मियोइ कया फगतुना मखोइ मखोइगी मयुमदा हलनखिबगे थबक लेपतना सक थरकले मुख्यमंत्री नोंथोंबम बिरेना ngarang मियामगी उनबगी नुमिता पुलिस ता सक्ताक से याउदना आइन काइना संगलपा मपालमगी मियोइ सिंग थिंगद्रबदी मखोइगी मथक्ता सबसाबा एक्शन लौगनी हाइना खंगनखिबा अदुगी एक्शन प्लान ता पुलिस ना आइन काइना संगलपा मपालमगी नन लोकल सिंग फगतपगी थबक लेपतना सक थरकले मसिगी मनुंग सना ngase yu pung 3 मखाइदगी 10 मखाइ फावबा माउ पुलिस ना सक्ताक से याउदबा मणिपुर दा आइन काइना संगलपा मियोइ निफुनि थोइ तोंगान तोंगानबा गाड़ी चेक तौबदा से सांग आधार वोटर आईडी यावरमदबदगी खुदकता मयुमदा हलनख्रे ngarang su nupi yauna mioi kulga humdoi punang ngarang dagi ngasi phawba mioi humfumaga mayumda halankhre hari jiribam police na so ayu pung taruk tagi tara phawba chathakiba drive ta che sang yaudaba mioi ahum phare hari makhoi taru adu mari leinaba se sang document amata yaramdabdagi mayumda halankhibani hari नाकल अमरोमदा इम्फाल ईस्ट की खुराई कोनसम लेकाइदा एनजीओ मना सलाइबा ओपन सेटलर कौबा होम अमदा सही नौरिबा रोहियांग अहुम थमलंबदगी ngarang numidang pung 10 rom taramdaida लेकाइ अमदी JCILPS की मिहोसिंग यावना इरांग थोख्रे तुंगदा रोहियांग अहुम अदु माइनर ओइबदगी पुलिसना होम अदुदा हाना थमलंबा ओइरमले पुलिसना मखा ताना होम अदुदगी रोहियांग सिंग अदु पुहनख्रे हाइरी मखोइ मतौ करमना कदोमदगी संगलक्तुना मफम अदुदा पुलिसना थमलमलिबनो हाइबगी मतंगदा वहंग कया हंगनखि हाइरे थौबाल डिस्ट्रिक्ट की लाइसांगथेम थौदाम खुलदगी सुकनतगी सही मंगारोमदा ngairibi angang nupi masa ama masagi kai khumnaba manghallambagi hauze thobal police na pharaga leiriba thoksom sanjoi sahi kuntragani thoi apopa syam kumar thodam leirak asauba maralgi matik chaba serak piu haina laisangthem amadi thodam khulgi mahairoi singna punna thodam da leiba tomsa high school complex da wakat mifam phamduna khongjang jangsin khre wakat mifam adada saruk yakiba mahairoi amana thodok adubu yamna kanna yaningdaba phongdokhi repi sanjoibo matik chaba serak pihananaba mahairoi lop singnasu mateng pangbiu haikhe khongjang aduda repi serak piu asumba wayal tawbiu haibna singba play card kyasu mahairoi singna sizinakhe nakal amaromda thodam kaithelgi akoiba maira paibi singnasu repi sanjoibo maralgi matung ina matik chaba serak piu haiduna thodam imoinu kaithelda wakat mifam chathakhe NCD Free State ama ohananabagi maru aibasingi matangda
NHM Manipur की State Mission Director N Bandana Devi IS na phungdokre numit humni chathagada training program for NCD program Manager on National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke Haudopagi Thorum State Mission Director Bandanana Haikibani Lampen Patalaiba Institute of Cooperative Management ICM da Pangtokiba Thorumaduda Manipur Government ki Director Health Services Dr. K. Rajona Function President Oike Guest of Honor Singna Regional Director MOHFW Government of India Dr. Sinmayui Dasi Amasung Regional Director Dr. L. Ashandana Guest of Honor Roina Saruyake NPCDCS program asi lisingani tara mangada district mapanda hudokibani district sing adu Imphal East, Imphal West, Thawal, Churchanpur, Bishnupur, Sandel, Ukhul, Senapati amasung Tamenglong ni lising ani tara taritagi di anoba district sing dasu hudokre haina chief guest oikiba Bandanana haike Imphal Art College ki founder Hanjabam Syamo Sharma gi sahi sam subagi ningsing thorongi manungsana ngasidagi NEO Jin Contemporary Artist Manipur na sinduna tang kunipan phawa sathagadaba Songs of Colors and Tools hainaming thonba multiple art camp ama Indrakala Sangit Biswana Vidyalaya Kairangar CGG Faculty of Visual Arts ki din Professor B Nagdas na athoiba mitung oina saruk yaduna hudokre thoramduda Neo Zinegi President S Kulana thoram mapu oibaga loinana Indrakala Sangit Biswavidyalaya Kairangar ki Professor S Pranam amadi Imphal Art College ki Principal S Nimaina akhanaba mitung sing oike ngasigi thoram pangthok libagi matangda Neo Zine gi Secretary L Kisona haiki Manipurda art ki lamda sotharaba sing kharada oirabasu menkhatpa ngamnabagi pandamda pangthok kibani kem asigi art ki lam ahumda mioi kunthra tarukna saruk yari haiki Samu Sharma ki Sama Suba Sahi gi Central Celebration chiga mari leinana nung da phau ka mayam si amaga sharing to na akoi art ki lam sida Manipur da sothariba art ki field si kayam yamna kayam thuna masi progress leiba ngamnaba haiba adu ngamgadagi haidana honaba amagi khongthang amaga loinana hariba workshop asi campus pangthok sabani Representatives of Lois Roll Kaksing na sahi khuding gi left na chatharpa paddy crops competition handak sahi lisingani tarani pan gi oina su pangthong na bagi damak form thaba hore akupa marol gi damak roll gi office tagi khanglaba yagani aduga form pisin bagi aroiba tarik na mathang tha June gi tang kunthra da oigani haina roll Kaksing gi secretary gi serol amana khangalakle Technopal Youth Club Technopal na sinduna mahiroi singna tungda afaba tunglam chatta afaba matik chaba mi amamam oinaba career guidance ki program ama pangthokre ngasi Technopal district headquarter da laiba miyamge mitin sangda pangthokkiba thorom aduda Technopal district ki deputy commissioner A Tombikanta IS na thoiba mithung amasung Technopal district police ki SP Dr S Ibomsa MPS na khanaba mithung oina saruk yakhe Social worker Hapu Matena sponsored Tauba Technopal area da lairiba mahiroi sing amadi naha sama henbana career guidance ki thorom aduda saru yakiba thorongi akhanaba mithung oikiba SP Technopal Dr S Ibomsana hai Technopal district asi Trans Asian Highway na phauduna satkhi gadauriba lamdam amani lamdam asida lakhraba matamda yamna haithoi singthoiba Trick Haiba Amadi Makal Kayagi Mioi Kaya Lakadauribani Matam Maduda Technopal district Asida Laiba Ecoina Haitoi Singtoi Haudraba Ecoina Hausitagi Hauna Hotna Haudrabadi Aikoi Makoi gi post say Tangdok Tangjin Toba Labor Oiduna Laiho Gadauribani Maram Kaya Asi Ecoina Munna Kantaraga Tungda Apabamatik Saba Mioi Amam Oinaba Hotnagadabani District Asida Lakliba Officer Singhamasung Akang Ahi Singa Satok Satin Taunagadabani haina so phongdoke amadi career guidance ki thoram aduda deputy SB Technopal and Suresh MPS amasung Thawal district ki assistant commissioner to DCT Kaimilal Haukip MCS na wangang loising oina saruk yaki loinana saruk yaki basingna hanglapo wahangi pakum su ngasigi wangang loising na piki The life of a student it is very
crucial, and you need to take care of your health also. You need to take care of your education also, everything. And during the student's life, you will learn everything. You have a lot of things to learn. We have nothing to learn almost, because you just have a lot of things that you will learn. Laibag asigi khwaidagi awangba thaki examination ama oiriba Union Public Service Commission UPSC thagadaba candidate singbo tonganba foundation cross ama tawgadabani haina Prime Minister Office na Twitter gi khuthangda thadorakiba warol handokadabani haina National Students Union of India NSUI Manipur unit na taksilakle Congress Bhavan Dapang Hisinga Unaba Amada NSUI Manipur unit ki President Prokhambam Bankim Chandrana haikibada UPSC bo bill onthonaba BJP government ki thawong yabangam loi param sumna pangtholiba examination muthatlaga foundation course ama soidana thamgadabani haina thorakliba wafam asi political gi khudong chaba lobani Prime Minister Office ki Twitter atuda foundation course ki result matung ina UPSC gi examination mai palaba candidate singi pham pigani haina supalle karamba wakhalonda hairiba thawong asi Prime Minister Office na paikhatnaba hotaribano masina takpadi BJP na UPSC phawraba candidate singbo lana puduna tawningba tawba yanaba langlong yatpani thawrang asi BJP government na handoktrabadi akanba khongjang changsilagani haikhe koi PMO na ekoi asigumba khana naina bagi damakta proposal ama thangalakpase masi foundation course adu oda haina tawriba potse completely unacceptable aduga masi constitutional body ama oiriba UPSC gi exam sida singna bane aduga larik laisu haizaraba mahiroi sing da singna bane aduga ekoi gi villages ekoi far flung areas the remote areas the laiba mahiroi sing da ekoi disrespect toba aduga mamup amane and it's a completely and a bright example of nepotism haibasi so haininge National Book Trust Indiana Sinduna Imphal Book Fair lagliba tang kun ga taruk tagi mathang tha June gi tang ahum phawba Dem College of Science Imphal da pangthok lagani wafam singa si Manipur Press Club da pangthok pa pawmi singa unaba amada NBT India gi Assistant Director Exhibition Mayang Suroliana phongdokhibani mahana hai numit mapani subna sathagadawriba book fair asida India gi tongan ba state tagi lakpa publishers booksellers humputra henbana saruk yagadawriba Imphal Book Fair asi NBT Indiana Manipur lengha ki Directorate of Education U amadi Sahit Madhumangol Foundation Imphal ga khosamnaraga singadabani book fair hawdopagi tharamda Manipur Legislative Assembly ki Speaker Yunam Khamsan amadi NBT ki Chairman Professor Boldio Bai Sarmachu saruk yagani haikhe which is nowadays. So the mandate of creating this organization was this only. We can promote reading habit among the common people. Because of this mandate, we are holding these kind of book fairs across country. And normally we have done around 300 regional book fairs. And more than 40-45 national book fair and 26 New Delhi World Book Fair. You must have heard about New Delhi World Book Fair, which is happening in Pragati Maidan every year. Thaugi mamal hantadrabadi Congress na laibak sin bathungna ihau chathagani haina Congress President Rahul Gandhi na government pu singna kre Mumbai da petrol gi mamal liter da lupa 35 yaure Delhi da na liter da lupa 63.3 Chennai da lupa 30.2 aduga Kolkata da na lupa 30 masi sahi mari gi manung da khwai digi wangba petrol gi mamal ni excise duty wangkhalakhiba amadi crude oil gi mamal barrel amada $79 yaukhibadagi petrol gi mamal hengalakpani hairi government na short term amasung long term gi thausil ama yengri haina oil minister Dharmendra Pradhan haikhe GST officer singna national capital da mapa masa amadagi lupa crore kunipan gi senpham amaga loina phare masi anova indirect tax regime gi oina ahan ba phaba thodongni hairi Sadarada leiba mapa masa aduna aranba invoicing pirambani mafam kyada thijin humjin bagi thabak chathari mapa masa adu GST gi section 69 clause 1 act makhada phakibani makhoi numitara marini oina judicial custody da thamkhre
Katra district ki Trikuta Hills ta chakiba mai Indian Air Force IAF ki softwares na muthat pangam kre loinana Vaishno Devi Yatra amuhana haukre hari mai chakpa haurakibadagi Ban Ganga amasung Tarkota Mars dagi lakhiba yatra adu lepkhibani Katrada panduna lairamba lai khuramba lakpa mioi lising kaya adugi khongsat amuk chatpa haukre Jammu amasung Kashmir gi Riasi district ta laiba Vaishno Devi gi laifam aduda lakliba yatra gi khongsat loirabagumbani hari lai khuramba lakliba sing adu sahi gi oina crore ani heli Vaishno Devi gi laifam adu yaunaba anoba lambi ama semkhre lambi aduda sagol natraga khasar sanghanbada athingba thamli hairi sanabagi pauda District Sports Association dese kaksingna sinduna Association asigi playground sathriba second KSS Tikendrajit under 13 Boys League 2018 gi ngasi sanakiba match ani gi ahanba ground da opsaman takna sau kaksingbu panjal ahum sinoda maithiba pikre ngasi gi opsaman taki panjal sing adu Jamson na match ki minute kunthani thoi Bekina Yankhai amadi Jackie Ras na minute Yankhai mapan chatpada chanki aduga ngasi gi ani suba ground na SWC amadi JA kaksing panjal amata chanaba ngamdabadagi draw oikre haujik aroibada maroiba pau amuhana tare suba page ana halo haibagi khongjang numit marifu marini sukre sel thadoraktabana beneficiary singna awaba kaya mayoknare second KSS Tikendrajit under 13 Boys League king asi sanakhibada opsa mai pakre ngasi gidamak tadi image bawdam pijaba loisinjare meng tabi bapuna mapu amuk hana khurumjari